Thobal District ke Khangabokta leiba ahum suba IRB ge Sentry post manungdagi Kapthorakpa nongmai Maruna National Highway 102 gi Lambida Lakpa Maruti car 800 amada panduna faudoglaga chatkhre Miyam na Erang horoktuna lambi tangkhai thingkhre Sentry post ke Kapthorakpa nongmai Maruna Panbadagi soklaba gari adu Wangjing tekjam laikai dagi Sagol Sem Rohit chahi 39 kauba miyoi amagine Laibak Phabadagi Asokapandi yauhodre adumakpu nongmai Maruna Panba aduda car asigi manengi mengsel kai kibaga loinana Thau Tenki Ladiba Saita Maru Ani Pagdok Kibagi Ladamki. Pawasina Hai Togdok Asi Ngasi Pung Mapan Gaminitara Rom Tabada Tokibani Sagol Sem Rohitna Mahakiloinabi Bijilata Amadi Macha Aniga Punna Makoi Mari Hospital da Checkup Chat Nabalakpada Laibaktiba Togdok Asi Tokibani Hairi. Gari Asi the Tongduna Lakiba Sagol Sem Rohit Kiloinabi Bijilatana Fongdorakpada Mahaki Masa Checkup Kidamak Hospital da Chatnaba Mayumdagi Lakibani Gari Asi Mahaki Mapuraiba Rohitna Thauraga Machanupana Maningda Mahaka Machanupigana Mamangda Tonglakibani Hairi. Makolama Taki Haiduna Gari Asi Kamduna Yenglubada Maningi Mingsel Kairamba Amade Maiku Karakibani Amade Makul Ani Hutpa Urakibani Hairaduna Thaudok Asi Mi Sibayaba Thabakni Maramaduna Mari Lainaba Singna Maragi Matung Ina Matik Chaba Thabak Lokhatbiyo Haiki. Nakalamaromda Presna Fongba Pauda Thaudok Asi 3rd IRB Battalion da duty tawduna leiba D111 BSF ki personnel amana nongmai sengbada soibadagi thokibani hairi Khudakta Khangabok amadi Wangjing ki tongan ba club sing amadi panchayat ki thaupuba sing yauna Miyam gi mifam pangthokre mifam aduna warep kaya marum laukibaga loinana Thobal disida memorandum amasu pisinkhre Miyam gi mifam na laukiba warep sing adudi BSF personnel sing adugi Army number posting amadi mahake details sing Miyam da khanghangadabani Thaudok asida chenariba BSF personnel adu khudakta thabaktagi terminated tawgadabani 3rd IRB camp da lariba BSF company asi athubada loktokadabani amadi BSF company asina victim gi imungda lakh manga gi compensation pigadabani haiba warep singni abagi chik chatpani doctor da man maning ni phambane khoi ani na mamang da phambane du makhol ma ta gi nei ai gari je khama ga no torbo matam da sida dukan phamanu pi du ne gari je mai khu kare e kari no noi bon ha bani je phana kuina kumda de makhun makhon da ta gra matung ga adu e mana e kaino sidi kumdara ji la on phone nung chi chang loi hun to me ai check up chat pagi do adu kumdara kan da si uri ba e gari je mai khu kai ne na ha ka e makhulani huli no mai ne na ha re ba mana maning de phambane ba ma di gari to kan da ling di ba ma di adu gari to wet tum jei ba ma di Sigi positive pura live attempting no mayamna labi kita buat action so labi wai kita tensi launi ai samuk defense la ibni air force ni ado sigi positive dem na to pam